asigi manung channa leiba Porompat Tagi na Thingkhraba Lalhoulup Kcp People's War Group ki member taruk phagatpa ngamle hairi. Police tagi fangba pau aman hai faraba member taruk adudi oinam abung maitei chahi 38 leima pokpam hari maitei chahi 62 yaikhom lukhoi atopaming inaw chahi 39 oinam bizen maitei chahi 15 athokpam ningol irengbam ongbi inawbi atopaming naunaw chahi 39 amadi moirangthem ichen chahi 10 ni hairi faraba miyoi sing adudagi tongan ba potlam kaya so phagatpa ngamle potlam sing adudi makhong maripan ba gari ama makhong ani pan ba gari macha ani mobile phone taruk sling bag ama wallet ani identity card ani amadi sale oina lupa lakh ahum lising marifuni panga chama panyang khaini hairi faraba miyoi sing asi logi wangmada kuchu kalai kaya puthok pusin tauba amadi lengak amasung lanai office sing da sen khai thumkhai taubada chenaba miyoi sing ni haina su police ki pau asina makha tari